अहानबदा मरोइबा पाउ इंडिया की ख्वाइदगी फबा स्कूल चामा खंगलपदा यूनाको स्कूल खोमन अमसुंग मैद्रमना हुतरा तरुक अमदी मरफुनिथोय सुबा रैंक लेदुना मणिपुरदा ख्वाइदगी फबा स्कूल ओइरे मणिपुरदा पीआर थमु हाबदी बीजेपी की एमएलए मिनिस्टर खरना हाना हाइबनी मदुगी प्रूफ लई हाइना एमपीसीसी की लीगल डिपार्टमेंट की कन्वेनर रवि खाना फोंदोखरे अमदी लेरिबा तंगथु लेतादबा फिबम असिदा लुचिंगबसना मियाम तिनबा मफमदा वा ngangbada लाना चटखिगदबा मफम फोंदोकपिगनु हाइना WMC ना अप्रूव तोरखले मैमुखुरमजय नॉर्थ ईस्ट विंडो की नुंगथिल की पाव मिदेंग ताबिरिबसिंगबु मनिकासना समना तराम नोकचरी हौजिक पाव संदोना पिजरी एजुकेशन वर्ल्ड इंडिया स्कूल रैंकिंग लिसिंगनी कुनहुमदोय अवार्ड्स कुनहुमदोय कुनमरी अवार्ड्स पीनबा इंडिया की मनुंगदा लेबा स्कूल चामा खंगतपदा यूनाको स्कूल खोमन अमदि मैत्रमना हुफुतरा तरुक अमसुंग मरीफुनिथोय सुबर रैंक तादुना अफबा स्कूल चामा की मनुंग चनबा ngamlei अवार्ड असी न्यू दिल्ली दा लेबा JW Marriott ngarangdagi ngasi fawba yenthokpa hokre haina यूनाको स्कूल के चेयरमैन अमदि मैनेजिंग डायरेक्टर निंगोंबम इराबंतना हाइख्रे ngasi khongman moirang pandit lekai da leba यूनाको स्कूल दा पांगथोखिबा पावगी मिफम अमदा वाफम असी फोंदोलदुना इराबंतना हाई हंदक पीगदौरिबा इंडिया की ख्वाइदगी चौबा एजुकेशन वर्ल्ड इंडिया स्कूल रैंकिंग अवार्ड्स असिदा यूनाको स्कूल ग्रुप ना इंडिया की स्कूल चामा खंगलपदा हुफुतरा तरुक अमदी मरीफुनिथोय सुबर रैंक ता चनबा ngamlakpa asimag yamna nungaiba wafamni ngasi fonglakliba awards asi school sing asida thawai yauna mathau masak khangna thabak tawriba ओजा सिंह अमदी महाइरोय सिंह यावना स्कूल असigi थोमी सिंह कन्ना होटनबदगिनी यूनाको स्कूल खोमन अमदी मैत्रमना इंडिया की को एजुकेशन डे कम बोर्डिंग कैटेगरी दा हुफुतरा तरुक अमदी मरीफुनिथोय सुबा रैंक तारकपदा नतना मणिपुर की ओइनासु अहानबा अमसुंग अनि सुबा रैंक ताबसु ngambani हाइके तोंगान तोंगान बा चना कांगलोन दरा मरी दा पांगथोखिबा अफबा स्कूल यांखै तरुक खंगतपदा यूनाको स्कूल चनौना 38 सुबा रैंक तादुना मणिपुर की ओइना अहानबा स्कूल अमा ओइरे हाइनासु इराबंतना मखा ताखि फैकल्टी ओजाजिंग की मतिक चाबा करिकुलम की फजबा अदुगलुना एकेडमिक रिपुटेशन इंफ्रास्ट्रक्चर स्पोर्ट्स एजुकेशन अमदी अखोगी डिफरेंटली एबल पर्सन सिंग द पीपल फैसिलिटी अदुगलुना कम्युनिटी सर्विस असिगुम तंगान तंगानबा क्राइटेरिया 13 दा मेजर तौबा अदुगुम्बा हंगलगा बसिदा ऑल इंडिया की कंपटीशन तौर फाइडी पब्लिक स्कूल सिंग खनबनी हाइवे स्कूल खनबसिदा तोयसी कोन तौजरीबा यूनाको स्कूल खुंगनसी ऑल इंडिया की रैंकिंग दा co-ed कम बोर्डिंग स्कूल हाइबा सिगी कैटेगरी जिदा ऑल इंडिया रैंकिंग दा कोई 76 पोजीशन तारे अदुगुना मणिपुर की नंबर 1 पोजीशन तारे हाइबा अवार्ड सी कोई भारत की पाइदे चावबा कोई स्कूल में की रैंकिंग तो कोई अदुगुमा अवार्ड नि कोई ngasi अवार्ड सी खुंजरिबसी कोई स्कूल की स्टाफ सिंग मरोन ओजा सिंग ना थवा याव न होनबा अमदी पेरेंट्स सिंग की सोक्तद्रब सपोर्ट छात्र सिंग ना थवा याव न होनबा अमदी सोसाइटी की अमदी तोंगा तो स्टेक होल्डर मैम सपोर्ट तौबिबदगी असिगुम्बा अवार्ड से पंजबनी कोई पिखरब मणिपुर दगी अमदी नॉर्थ ईस्ट की मताइदा लगी स्टेट अमना भारत की स्कूल मैम चांगदमनाबदा कोई चामगी मनुंग चनबा गंबा से याम चावबा सिगी ओन सपोर्ट तनिंगान आइबसे या थमजगे अदुगुलना कोई हंदता लिंखतखिबा ऑनरेबल सीएम ना संगापीगिबा कोई यूनाको स्कूल चनु कोई रेसिडेंशियल स्कूल हाइबदा बोर्डिंग पब्लिक आइबसिना ऑल इंडिया की ओना को-ed बोर्डिंग स्कूल कंपटीशन दा 37 सुवा पोजीशन ताई अदुलना मणिपुर की ख्वाइदगी फबा कोई बोर्डिंग स्कूल की अवार्ड से कोई यूनाको स्कूल चनुना तारे हाइबजे मैम दा पंजकी अदु ngasi यूनाको स्कूल ग्रुप आइबसी कोई भारत की ओना मसक खंगबा एजुकेशन एस्टैब्लिशमेंट ओरे मणिपुर दा प्रेसिडेंट रूल पीआर थमु हाइना कांग्रेस पार्टी ना सेंटर दा हाई जुंगेदा बीजेपी की मरक्त की एमएलए मिनिस्टर्स ने इंडिया की होम मिनिस्टर अमित शाह दा फोंदोखिबा की चपचाबा प्रूफ लई हाइना मणिपुर प्रदेश कांग्रेस कमिटी एमपीसीसी की लीगल डिपार्टमेंट की कन्वेनर एडवोकेट रवि खाना फोंदोखरे ngasi बीटी रोड दा लेबा कांग्रेस भवन दा पांगथोखिबा पावगी मिफम अमदा वाफम असी फोंदोलदुना रवि खाना हाई मणिपुर दा पीआर थंबा बीजेपी ना पामदबा की मरमदी सेंटर दा लेरिबा बीजेपी की लुचिंगबा सिंग असी थाजदे हाबने मणिपुर की लॉ एंड ऑर्डर की फिबम बीजेपी लेगाना निंगथिना कंट्रोल तौबा ngamdaba amadi सेंटर की मकोक थोंबा लुचिंगबा सिंगना सु थौसादबा असना ngasi ऑपोजिशन पॉलिटिकल पार्टी तरा की मकोक थोंबा लुचिंगबा सिंग यावना थौमी क्याना मणिपुर दा पीआर थमु हाइखिबने हौखिबा मे अहुमदगी हौदुना मणिपुर दा थोक्तिबा इरांग असिबु लाक्सिनबा सेंट्रल फोर्स मसिंग थिंगमदना लौसिनदुना थमले
masida natana state force kya amasu leiriba mafam asida karigi miyambu lan asida yawhalibano mijam miyam karigi 𝐂𝐲𝐻 da lan ngakpa thamlibano lengakna salary pituna thamliba security force sing matam chana sizinaba ngamdaba asimak laibak thibani haike Manipur gi chief minister nong thamam birena miyam tinba mafam singda thokliba lan asil loire miyam tangdu leitana leibiu haikibaga nongan baga nongmai kapna bagi paulak pasna karamna lan asi loire haigadoribano masi lan loibagi khudam la hainasu rabi khana lengak asigi mathakta hanglakli Congress yoina amadi Congress se satminaba like minded ekoi political party tara na hudi Manipur da sangsali base athuba matamda sati hanjinlabiu ekoi ki Congress ki youth ching ekoi ki rally satwa yawba youth ching ha na gona bada season nei police personnel gari gypsy kuthra do Chinja tamjang sakaga tanik ahing tumba phangjadriba ima isi nem sing makoi tumba phangna gona tumba te pambiu honorable minister biren singdo pagi ekoi ga pa balaite piar thamai so pa balaite tawba to santi thamne gona ta minsu leitragadi adu to biyo ai adu na tragana numit kayani ha kya dima matam lokhi ge habno honorable minister haibiyo home minister haibiyo ha taruk sujala kadu bhawa so santi gi mami jogu udaba Hata saat ini like tambah internet ki office ki no mugi hazira susah bami cinta hari itu nak curfew ni dunia lain orang tamjal laba cik kau itu yang ke layu Congress kualan kan hai besidi ngang tapi ya roy Miyam gi luchungba singna Manipur gi hojik oriba tangtu leita daba fibam asida miyam tinba mafam da wangang ba matamda yamna jaksin biu aranba message pi ki ba ya ba wafam yarabadi madugi kana balaite haina World Maitai Council gi General Secretary Yambem Arun Maitai na video message amada phone torakle hojik Manipur da thongli bi irang asigi matangda kana gumba miyoi kharana miyam tinba mafam singda phone dok narakli ba wafam Manipur gi wafam Manipur gi mafum khudingmakta maitai furup ki miyoi sing khunda leita ba yahan biu haiba wafam asina maitai na ngasi taliba diman asi long khakta da midyang thamba tahan khiba asimak laibak thibane maitai sina leibasu yaroi daba chungi mafam sing mi hoba amagum uhan badanatana yelhomi masal gi marakta thori chungna hanba oina thokane hojik taliba diman asidi yelhomi oibaki phangpham thokpa hak maru oina political right amadi political space kanba aduni amaromda mahai masangi lamda amadi thabak changbagi reservation gi nate hainasu WMC na makhata na phongdorakle Leibaki lusingbiliba niyami lusingbiliba leibaki kathoklaba mangompangsingda akoina amagana ningsingjariba kudamoina ngasi ima kaithelda nauna machin tungkhalakliba leibaki lusingbini hana thopiraiba adugumba lusingba amana Manipur gi issue asiga mari leinana Manipur pumbada mitei singda leiba yanaba haina adomda message ama manati yamna thawai yauna haijaba adu madugi message adudi samne harabada miteina suklei su leroi doba Manipur gi singi lamsingsida suklei su leroi doba Manipur pumbada akhoi maiteina leiba yagadabuni haibagumba aduguma message masina kari sunatabada baduna akhoi da kanagadaba nataba aduguma message na salanba asigumba se akhoi da kanaroi doba maduna kari sunatabada atopa amaga thauri chingnanabagi message thado bugumase masigumase ko yam cheksinji Numit kharani gi mamangda Imphal East ki Sabungkhok area da kuki terrorist na landaduna volunteer ani amadi ima event sing asok apan nang hankraba matung ngarang numidang pung 4 tarakpada Bisnupur district ki Fubala maningda nongmai round kya kapsilakre hari lawrok thayo silakpana kuki singna nongmai kapa haurakliba asida Lomi sing mipainare high canal da BSM na MR amadi VDF singaloina leiduna khunja singakli haiduna maitai amata mathakta kahandana thamlaka chingkhong amadi chingthakta sariba bunker da CRPF amadi Atai Central Force sing leire haraga matau karamna kuki singna ngaihak leitana tampaklomda nongmai kaplaklibano hangnari maram aduna lawrok pantha asida lengangna nongmai kapal lephan biduna Lomi sing bu lowlok payana basin biu haina appeal tarakli Haukiba July 13 da Kakching district ki manung chanba suknu chajing khunau da huidrom Deven gi machanupi bu numidang pung 4 makhairom taba matamda khun asimakta dagi thokchom sanjo Elias abungo koba nupa asina nupi oibiki ikai khumnaba manghanaba hotnaba danatana hatnaba hotnaramba thawong bu yamna kana yaningdaba amadi nungaitaba phongdokre Manipur Press Club ta paumi singa unabada soklabi nupi machadugi apokpa huidrom Deven na hai
मे अहुमदा हौरक्खिबा इरांग असिदा लंबी सोरokta इमुंगी मियोय पुंबा थोक्तुना लान ngak thingaiदा खुदोंग चाबा लौरगा थोकचोम संजू एलाइस अबुंगो हारिबा नुपा असिना महाकी मचानुपी असना इरुजबा लोइरगा इमुंगदा चंगलकपा मतमदा महाकी कादा नुपा असना लुमदुना लेरगा मकोक्ता उतुपना थोमलगा वांथाहलगा नत्तबा लिचत चटनबा होटनबा माली हाइखे अदुबु नुपी मचा अदुना चेंथोरक्तुना गेट हांगदोकनबा होटनरिंगै तंजा अदुदसु नुपा अदुना मसादगी काती एम पुथोरक्तुना नुपी मचा अदुगी मसादा मफम 19 दा थिंदुना हाटनबा होटनरंबनी मदुदा नुपी मचा अदुना महाकपु कनबिनबा लाउरकपा मतमदा महाकी अपोपुई ममाना तारदुना चेंसिलुबा मतमदा नुपा अदुदी मफम अदुदगी चेंखिरमले सोकलाबा मचा नुपी अदु अपोपो मपा लाक्तुना हॉस्पिटल दा पुखटखिबनी थोकचोम संजू एलाइस अबुंगोबु पुलिसना फारगा जेलदा थमलिबासी मतिक चाबा चराक पीदुना मतुंगदा असिगुंबा थौदोक थोक्तनबा मियामनासु जक्सिनबियु हाइना फोंदोखि तसेंगना तमथीख्रबा सागाना चटकदबा थौदोकमा थोख्र मतुंगदा ngasi फावदा थौचोम संजू अमदि मागी इमुंग मनुंगना वहाय अमा फाव हारदबा मसी आइगे थमोइदि यामना नुंगाइतबा मियोय बिना चटकदबा लिचत अमा ओइदबा चटनदबा समाजसिदा अदुबा वाखलनि हाइना खजै अखोना सुकवाना लेरिबिसने नों फाव मोइना हंगदबा हाइसे एकोइबु सितबनि अमचों लेबाक मियाम थौसादबनि हाइबिसे मियाम मांग थमजगे हौजि हौजि आइगी इचान नुपीसे मागी पुंसी करि वरकनि हाइबा तंबंगमदे मरमदी नॉर्मल लाइफ योगु ngamdri aduna singlaba magi yamna asa leiriba punsi amu manganba tharam chatpa samajda hingbuda kanadre haina lobu yaraba makoi se para amat tabibudu matamore haibisi aina masi miyam manga thamjaningi bis akoi punna masi gidamakta lepminasi North Eastern Theatre Association Neta Hengang Amadi Theatre Center Manipur Anina Punda Singduna Ajamingai Thongkhong Community Hall de Leriba Art Form Singi Taibang Haloktuna Laram Lenda Tin Kraba Artist Sing Amadi Me Ahum Dagi Khanghodana Thorakiba Irang Namaram Oiraga Laikhidraba Athoba Athobi Singi Mafamda Langban Haisoi Katpagi Thoram Pangtokhrei Rup Mahal Theatre Gi Director Loitong Bom Braja Mohana Thoram Mapu Oiduna Pangtokhiba Thoram Aduda Imphal East Ki Caretaker Adaksha PB Mola Devi na Athoiba Mitung Amadi Neta Gi President SM Keshore Theatre Center Manipur ki member Ningombam Jadumani 𝐷𝐾𝐂 Theatre critic Buddha Jingtham Mata Wangwai ki director Sarungbam Piren social worker Konjembam Tilibna Akhanaba Mitunglen Sing Oina Sarkyake Thoronga Mari Lenana Wangang Kiba Singna Hai Kibada Layoi Kraba Ipa Ipu Singna Matam Adugi Na Chanabi Sing Jackson Ngaktuna Thambiram Bananga Sedi Malem gi Miyam da Manipur gi art amadi culture na achoba fida ma kan bangamle maramaduna aikhoi gi culture gi masak sing ase tungkoina mangdana thamhauna ba hotna bada achoba thodang lomina se haibena chingba wafam thamna khe thoram gi saruk ama oina laram lenda tinkraba artist sing hojik thokliba irang na maram oiraga laikhidraba athobi sing amadi mahairoi ani gi mafam da ikai khumna bo poina minute ani tumina leptuna awaba fongdoke akhoi irata tinbiram ba layoi khraba theater tawjaram ba Handak tamaruina ki landa laikhidraba athobi singi mafamda lambal thana lakpada ipai pusina sanaramba sajat lonchat chanabi adugi matungda akoi lambal thada haikal katamba laikhidraba thawai singi mafamda ikai khunno utpa aurmadu neta na hokkiba sahidagi pangtokpa hojir Numit Kharani gi mamangda Imphal Juri Lambida Petroleum Product Puba Oil Tanker Gari amada Nungbada Masakhangdaba Miyoi Singna Nongmai Kapsilakpadagi Driver Singda Akitu Jungba Pokhan Kiba Thawangbu Yaningdaba Fongdoktuna Driver Singna Steering Paidabagi Khongjang Jangsin Kiba Duna Maram Oiraga Petrol Fangdabagi Awaba Bisnupur District ta Mayoknaba Haude Hari District asida ngarang digi hauna utlaw nambol oinam kaino Bisnupur Tapokpi Ningthaukhong Moirang Kumbi dalay ba album thong amata hangna dre amadi ngasi su makata na pamsing asisu thong lonari masina maram oduna irang marak asida miyam na thabak chatpa athu akai yarak pa masung ana ayeki tholak pada khudong chadaba kya mayok nare hari Manipur da lairiba irang asi mapalamdagi mateng yawbaga lonana narco terrorist ngi khut yawi haina mayek sengna fongdokhiba leire adubu Manipur da irang thorakpa matamda Central Paramilitary Force na ima event maitai singda onsinduna ot neiba toribasi angakpa po I haina Khurai Coordinating Committee Imphal amadi Joint Action Coordination Committee na fongdokhrei Coordinating Body Imphal amadi Joint Action Coordinating Committee Laringbam ani na punna khusamnaduna Khurai da leiba loop asigi office ta pangtokhiba pawgi mifam amada Coordinating Body gi spokesperson Thoiding Zam Bon Hai Reserve Forest sing asi ing soglising ani amadagi protect tawnaba khongjang tangsilakpa matamda kukina namna taba khamelok nomai jingching amadi mafong kaya da u thaba yaroi habagi athing batham lakpa kaya laikhrei
May ahumdagi kuki narco terrorist na chatharakliba lan asi lamdam asida khundariba indigenous people sing muthatnaba silakpa amadi area domination torakpani haina lawi yamna toina maitai amadi ima event singda central paramilitary force na otnai ba chathariba asida mari leinabas na action lobiyu haiki ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯆꯅꯕ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯀꯌꯥꯗ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯒ ꯉꯔꯥꯡꯗ ꯑꯩꯈꯣꯏ ꯌꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯊꯥꯖꯕ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯟꯕꯁꯤꯡ ꯑꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯧꯈꯠꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯟꯖꯅꯕ ꯃꯥꯅ ꯑꯉꯝꯕ ꯊꯥꯛꯇ ꯂꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ CSO ꯑꯃꯒ CSO ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯐꯥꯎꯃꯤꯟꯅꯁꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Years of trusted diagnostic service, Babina Diagnostics. Breaking matungda makataba pausing pijare. Manipurda thoktiba irang asna maram oiraka ngagi farm toriba farmer kyana ngagi machinjak leiraktabagi awaba mayoknare amadi banktagi lauruba loan kya singba ngamdabagi fibamda laklibasi Manipur lengana akhanaba package ama pibiduna awaba asi kokhanbiu haina All Manipur Scientific Fish Farmers Association ki president Thokjom Premananda Maitaina phongdokhrei wafam asi ngarang Manipur Press Club ta pangthokpa paugi mifum amada haikhibani Premananda na makha taraduna hai mapan lomdagi ngagi machinjak asi pusilaklaga ngagi farm tori basingda supply tobani adubo irang asida blockade tosin kibana maram oiraga ngasi machinjak fanglakta ba amadi mamal ka hena wangkhalakpana maram oiraga awaba mayoknare haiki Fish farmers se koi hanta ki irang maram oiraga da sugimati koi awaba chike da koi ki scientifically wena nga se marang kaina puthokna bugi da makta koi kan da khongin changin jar pani masida blockade maram oiraga da koi nga gi masajak su matam chana thangaba kaman hinga thimna maram oiraga da koi matam wena masajak pamda pigi da se koi piba ngam da degi koi ki thadari banga sing se si bugi sang de degi koi da popular mung lai aduna koi ki bank sing da koi na lojegi ba koi ki loan sing se koi sigar pagi awaba ma oire aduna maram oiraga da koi ki paliba lengak sigi mapu sana tawbidrgani koi ki lomi sing se kok put hapaga koi farmer sing se asuluti waru awaba mafam da legadabana maram oiraga da sarna koi ki package ama hapiraga koi ki loan sing se kopiu haina appeal tawre Resolution to the year-long conflict in Manipur haiba khananaina ba ma ngarang Bisnupur gi Yanggoi Ningthau Community Hall da pangthokhrei Indigenous people of Manipur ipom amadi Fox na punna sinduna pangthokhiba thoram aduda Kumbi College ki Associate Professor L. Gopal Ningthau Khong Mera Paibiki R.K. Leima Bal Women Wing gi Secretary 𝐶𝐲 amadi Manipur Women Federation ki President 𝐾𝐻 na President Member oina sergya ki Thoram aduda ipongi General Secretary Rakesh Marangthem hai lamdam asi India da tinkibabu yaningti haduna khutta khulai paiduna lan horiba amadi lamdam asibu ngak senbiriba ichol inawasina phongna tholoktuna ningtamba haiba asida yumfam oiraga India ga political dialogue tonaduna lamdam asibu mapung fana ngakpi senbina ba wafam thamki amadi miyamgi apambasu hangki हाथोगा हाइब वफम से सिंगलगा भारत मणिपुर तिनगी बसी यानिंगदे भारत दगी मणिपुर निंग तंबा अमुक हना फक्तुना लौगनी हायरगा खुलाई पायरगा लाल हौरिबा मणिपुर द लैरिबा लाल हौबसिंग ngасidi खुलाई पायरगा भारत की मायक लाल हौरगा लैरिबा लाल हौबसिंग से
फोंग थोलागा पीसफुल तौबीरगा शांति की वारी साबीरगा निंगतम बाहाइबो वफम सिदा युफम ओइरगा भारत लेंगाका पॉलिटिकल डायलॉग तौबियु अदुगा अखोइगी समजरब मियाम सिंगसे नापीननबगिदमक्ता मियामगा लोइनना इंडिजिनस पीपल ऑर्गेनाइजेशन इपोमना अखोइ ngaksanabagidamakta अखोइ कंजनबगिदमक्ता अखोइ मखोइ फोंग थोलागा पॉलिटिकल डायलॉग तौबा वफम से मसिगी पाउजेल से पुरगा वफम वफम पुरमक्ता मसिगी सिगम निफम से थोक्सबनी Bikasi Agro Producer Company Limited Singarbon gi noma gi oiba annual general body gi mifam ngarang Siroi Lili English School da Bikasi Agro gi chairman Y Nodia Chan Singna mifam mapu odina bangtokhrei Bikasi Agro gi chief executive officer Rajanandan Singha hojik fawda leiriba development ki matangda miyam da khangan ke mifam aduda Assam Agro Business and Rural Transformation Project part ke finance services specialist Nitin Singha Department of Agriculture ke SDAO Nikhil Chandra Das part ke district Enterprise Development Coordinator Salim Ahmad, Eparki District Enterprise Development Coordinator Aniswis Jaman, Assam ki retired Additional Secretary Arambam Nandababu, retired teacher Y Mani Singha Su Saryake. Ministry of Agriculture and Farmers Welfare Government of India ki Thosul Makhada Small Farmers Agro Business Consortium SFAC Government of India ki mateng lautuna Prince Guwahati ki midyang makhada Bikasi Agro haina senggalakliba company asida lomi singna member oibiduna senmilon chokhatba khunai ama semnasi haina Bikasi Agro gi thoburoi singa appeal torakle Imphal East District ke manung chanba sabungkho khunau da nahal ku ki lal hoba singna jatharakhiba attack mari lenana thodok adu ki pau loba chaluba paumi singda 20 Jat Regiment amadi 𝐺𝐼 media da athingwa pirakhiba thawongbo All Bisnupur District Working Journalist Union ABDWJU na akanwa mong da condemn torakle Paumi singna paulo bachatpada athingba pi bahaibasi media gi ningtamba manghanbani haina ABDWJU na lawi me ahum dagi hoduna chatharakhiba kanglok ki rang asida media da chatharakhiba attack sing masing yamle hiram asida lengaw na akanba medyang changbiu media da asingumba thabak chatharagadi media na karam na maningtam na mathau pangthokpa ngamgadoribano hairaduna paumi singna mathau pangthokpada ayetpa apanba pibidana ba miyambu ngak sengani haina leiriba security force gi mafam da ABDWJU gi maikadegi founderakli Tha manga makhai faraklaba furup anigilan asna maram oiraga makha tana irang tholokdana ba tongan ba ching amasung tamgi district singda paringna na chatharakliba combing operation ki saruk ama oina nga seyok Bisnupur district ki fubalada lonaya daba polam sing amadi mitop laibra haina thiba humba ki thabak chathakrei nga seyu pu manga dagi hoduna fubala ward number 2 amadi ward number 4 ki saruk kharada Bisnupur ki SP ke mega chandra gi midyang makhada moirang police station ki personal sing amadi commando gi team ani yauna second IRB amadi 128 battalion CRPF ki personal single lonena operation adu chathakibani hari operation adu chorakna pung ahum hena chathakibaga lonena nupi police tauna imungge polam sing check tawki adum oinamak lona yadaba polam sing fangba amadi mioi sing fagat pa laite hari doshilakpada maroiba paw sing amhunai pijari India ki khwadi ki faba school chama khangalpada UNESCO school common amasung maitram na hutara taruk amadi marifuni thoi suba rank ta leituna Manipur da khwadi ki faba school oirei Manipur da PR thamu habidi BJP ki MLA minister kharana hana haibani madugi proof lei haina MPCC ki legal department ki convener Rabi Khan na fongdokrei Amadi leiriba tangdu leita daba fibam asida luchungbas na miyam tinba mafam da wangang bada lana chakhi gada ba wafam fongdok piganu haina WMC na appeal torakli Hausi ki waina di Northeast window na pijaba Manipuri pamatang asalo sinjare midang tabiri pamayam pumna mapu amukan na kurumjare